Ahanbada Moribapau. Preservation Committee of Deported Manipuri War Heroes in Andaman and Nicobar Island Ge Khongbu Amana Port Blair de Chatuna Kumjali Singamaga Chanipan Marifutara Mathoge Anglo Manipuri Landa Lanfa Oina Island Asida Loithakiba Manipur Ge Athoba Singi Mafamda Langban Ge Haika Lekatam Kray. LUXMI KONGKHAM Hause Ayuki Mami TV News Update Pizare Pausadona Pizare. Preservation Committee of Deported Manipuri War Heroes in Andaman and Nicobar Island Ge Khongbu Amana Lord Berda Chatuna Kumjali Singamaga Chanipan Marifutara Mathoge Anglo Manipuri Landa Lanfa Oina Island Asida Loithakiba Manipur Ge Athoba Singi Mafamda Langban Ge Haika Lekatam Kray. Andaman and Nicobar Island Ge Khongchadadu Committee Asigi President Tomban Nanurjingduna RK Sanahanbe Thongam Siama Khaba W Luang Leima K London Amashong CS Daneshori na Saryaki Khongchadaduda Committee Asina Kumjali Singani Taruktage Andaman Lengakta Tanduna Lagliba Goodwill Estate Ipaipu Singi Mafam da Haika Laika Tamke Panbi Abadi Committee Asina Port Blair Manung da Laiba Goodwill Estate da Squared Meter Lisingani Park Chauba Lamda Matamdugi Laiwe Kraba Athoba Singi Museum Amasong Guest House Ama Shananaba Tanaduna Lakibane Committee Asina Fongdorokpagi Matung Ina Handaki Khongchadaduda Committee Asina Andaman and Nicobar Islands ke Mari Lenaba Department ke officers sing Unaduna Tangai Fadana Port Blair Manung Maktada Hadibalam Asi Soidana Pibinaba Tangnake Loinana Andaman Government ki Mari Lenaba officers sing na Taliba Committee ke members sing bo Harauteam okay Hariba Lamasi, Panglabade, Manipur Miyamna, Manipur Malibaki the Magda, British ki Mayok the Lanting Nakiba, Atoba Singi Mafumda, Haika Laika, Tambada, Kudong Chahalagane, Japanese Singna, Ani Subalanjao the Lake Draba, Makoge, Lanmi Singi Mafumda, Haika Laika, Tamnabagi the Mag, Jay Kudenge, Manipura Laglibane, if I pusing a say, Equigi the Magda de, Itam Samba, Lanmi Nate, Lepaki Yauribane, Maramaduna, Manipuri Singi the Magda de, and the Manikavar Asti, Puariga, Natanaba Yadraba, Maru Oiba. Among IFM to A. Khongchada Sigidama Raja Sabagi member Nintosana Jabale Sembana and the Manika Verge, Chief Secretary da Hiramasiga Mari Lenana Che Biba Amaso, MPCC Vice President Vidyapati Sanjamna, and the Manika Verge Congress MP Kuldip Rai Sarma Daso, Mari Lenaba Cherol Iduna Mateng Pangbi Bagidama, Tobima Kamboso Le. Hiramasida Makatana Nibang Miam Amade Manipur Lengang Naso a Henomiding Chambi Haina Fondorokli. Tawaina Pontao Gibamapom. Andaman Nicobar South Andaman Cabin Koki Mapom Sida Quena Jing Maru Amanidang trading Raman and Kazaba Sida Tawaina Pendi Dana Mapom Sida I could give Weba, I could give good Venam to get a good thing to give Mapama Amakatang, I could give Kubam Yadanabagi, Mati Amakatang Mayam, the good will is a Tani Javasida Kolo Parudana. Pangan bau yang di upai pusing dalam jeng lam tapi bagi kudung cabut tu mata dipina di pun jadi. He tiangwan mapui bungo he lining toy bungo imalai meresi debi he budo pa kang bay bendo tarik na. Ama mga kai biri ba mga luang kaman guru homai ke meresi dai ni pandale re he bendo budo pun. He south of the mangi. Landam mesida. Sana leba kang lay pak teki nasa taruk namom ohom. Pari ahum lakseraga nangin natambang na saigons de nangin nakuya thamban sokseraga pangjaraba karisu khangjetraba horena kari thokani khangdaba hayeng kari oira kani khangdaba taibung panasida pangna pa sargi sum kapasano late nate ai di jukut thaba ko patau Jangan nama tu betul betul petana. Pada itu lagi bang. Itu patro. Lambi Sorok Luna na Thamba Haibasi Chaukat Pakunai Amagi Mamini
tinjang kaijang daba kunai ama semsi hairabadi lunana leiba mathau thai haina BJP Manipur Pradesh ki President A Sardana Phongdorogli wafam asi India ki Prime Minister Narendra Modi gi mapung numit ka mari lainana ngarang dagi haudokiba sewa pakwara gi ngasi nini chanba numita BJP Central District da sinduna Khairamban Kaithil da pangthokpa sitseng thoram amada Sardana Phongdokibani BJP Manipur amasung BJP Central District ki karyakata sing yauna pangthokiba thoram aduga mari lainana Sardana hai Cleanliness Drive asigi maru eba pandamde lamdamasi lunana thamduna tinjang kaijang daba kunai ama semgatpane nongmogi kaitharakliba mahausa gi khal asi kannaba kari toba yabage haibaromda mai onsilase Khairamban Kaithil asi lamdamasi gi oina sagyang mingselni Kaithil asigi akoibada mafam sadana amon akai kundokpada Kaithil basak thian bagi machak ama oirei akoibada lairiba miyam amadi Kaithil famliba singna amorakai mafam chana kundokpio Kaithil asi lunana thambada puna thodang lobina si haiba wafam Sardana makatana phongdoki Kaksin District ki manung chanelaiba Kakchin Kuno College ki campus ta State Bank of India SBI gi anuba branch ama hangdokna ba recommend tawre haina SBI gi maikei daki Rajya Sabha gi member ningthosana jobale semada khangalakre Hiramasi ki batangda SBI gi Chief General Manager Arvind Kumar na kudek piduna ningthosana jobale semba ki mafamda tharakpa charol amagi matung ina Kaksin District ta bank ki branch tara matoi lai masigi manungda SBI gi oina ahum yaure loinana customer service point yakai mapan leibagi manungda SBI gi oina tara nipane SLBC gi oina oiba mifam ama komjale singani kungi megi tang kuntarukta famlaba matung komjale singani kunmatoi gi December gi tang amada review meeting ama pangthoktuna Kaksin Kunauda branch ama hangdokna ba Canara Bank ta sinake adubo Kaksin Kunau College ki campus ta SBI gi anuba branch ama hangdokna ba ningthosana choblai sebana thanglop kiba wafam adugi matung ina SLBC ki convener ama oina Canara Bank ka punna ningsilagani loinana anuba branch ama hangdopagi thabak thoram sing atubada paikhan nabaso khanghan khragani haina charol aduna makha tarakle Panba yabadi Rajya Sabha ki member ningthosana jobale sembana SBI gi chairman da bank asigi branch ama Kaksin Kuno gi area da hangna ba handakta ikui kuitringai da daksin balai khrabani COVID-19 laina thokaliba virus ki yamna Longna ganba Omicron strand gi anoba sub variant amasu thengnare haina South Africa ki National Health Department na confirm tawkre BA.2.75 koba anoba variant ase Guateng da haukiba July ta laukiba sample amada ihan hana thengnake madugi matung tagi masigi sub variant ase atei mafam dati thengnatri haina department ki spokesperson Foster Mohale da haike Subvariant ase yamna nungnang pokpa yabadi oidre paksana sandokliba Omicron ge BA.4 amasung BA.5 ka yengnabada masigi variant ase yamna sathiba oide mamangi subvariant ani aside makatana South Africa da sandokle adubo mi mayamgi immune kangkhat khiba maramna aruba mongda nahanbadi ngamdri haina Mohalena makatake Amaromda tungda COVID-19 laijat ki web kaya lakpa yai maram aduna malem sinba tungna lengak singna sem saraga leigadabani amasung thengnanaba honagadabani haina World Health Organization WHO na cheksinwa haikre laijala se loishinba ngambagi fibam oidri haina WHO ge Director General Tedros Adhanom Ghebreyesus na Geneva da press briefing amada phongdokre WHO ge matung ina thasigi tang manga dage taramatoi fawbada malem sinba thungna COVID-19 ki chayol gi oina lakpa anoba case masing ase chada kunipan handake chayol amada laina asinan mi hatpagi changsu chada kunithoi hantahanduna pesan listing taramatoi khaktamak se ki haire laichat thengnaba se marathon lamjel gumbani haina Tedros na haike WHO ge health emergencies program ge technical lead Maria Ben Kerkhopna virus ase malem gi mafam kyada kana sandokle WHO da report tawrokliba case asidi yamna watlabani haina phongdokhe Leibak asigi mafam kyada pangthoknabagom Krishi Vigyan Kendra Thobal na so Poshan ma gi thoram ngarang KVK Thobal gi campus ta uchara kya thabaga loinana awareness program ma so pangthokre thoram aduda Department of Horticulture and Soil Conservation Thobal gi District Horticulture Officer M Navasandra KVK Thobal gi head amasung senior scientist Dr. Jesmarani Sarang temamade KVK Thobal gi SMS Agronomy and Tombana athiba mitunglen singoina sargya ke
Thoromgi Sarukama Oina, Nutrition Gardening, Biofortified Crop Narratives Highway Hiram Singda, KVK Thobalgi, SMS RK Lembishana Amasong, Dr. Juang Hizamna Wangangki, Nutrition Cereal Gi Matangda, and Tombaga Interaction Gi Thoramso Pangtoke, Loinana District Horticulture Thobal Amade, District Forest Division Thobal Dagi Pirakpa, Maru Marang Amasong Ucharase, Farm Women Amade Anganwadi Workers Singda Yentoke. Thoram Ado Kangabok Part 2 Ge Anganwadi Center Amasong KVK Thobalgi Campus Ta Uhi Pambi Kya Thadona Loishin Ke. COVID-19 gi laichet asidagi ngakthoknaba achama section thorang khara ngangna chatpinaba Mami TV gi maiki degi nexingzari madudi yumdagi hek chatokpaga face mask upiyo miyamaga gi marakta fotaru kera pathambiyo maimit ko satoina hamdopiyo amadi covid vaccine kapa yarbase sungsoi soidana covid vaccine kapthoktona laichet asidagi kannaba myampuna honaminase aroibada maroiba paw amuhana Preservation Committee of Deported Manipuri War Heroes in Andaman and Nicobar Islands ki Khungbu Amana Port Blair da Chatuna Kumjalesting Amaga Chanipan Marifutara Mathoige Anglo Manipuri Landa Lanfa Oina Island Asida Loitha Kiba Manipur gi Athoba Singi Mafamda Langban gi Haikat Laikatam Kray Matang asida ayuki Mami TV News Update lo shinjare en bapaw gi damal nungthil pungani gi Mami TV News Update mineng tabiyo. Welcome you all to UNACO Residential School at Chanum, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration.